ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯩꯕꯥꯛ ꯂꯩ꯫ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯍꯦꯛꯇꯨꯅ ꯀꯩꯊꯦꯜ ꯌꯣꯟꯅꯕ ꯍꯥꯏꯅ ꯃꯄꯨꯟ ꯁꯦꯝꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯁꯥꯖꯧ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯦꯜ ꯅꯤꯔꯛꯂꯝꯃꯤ꯫ "ꯍꯩ ꯇꯥꯔꯤꯕ, ꯁꯦꯜ ꯈꯔ ꯄꯤꯔꯛꯎ"꯫ ꯂꯩꯕꯥꯛ ꯂꯩ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨ ꯇꯧꯗꯨꯅ ꯂꯩ꯫ "ꯍꯩꯃꯥ, ꯃꯁꯤ ꯃꯤꯅ ꯍꯥꯏꯔꯤꯁꯤ ꯇꯥꯁꯤꯟꯅꯗꯦꯅꯦ꯫ ꯍꯩ ꯅꯨꯄꯤ, ꯁꯦꯜ ꯄꯤꯔꯛꯎ ꯍꯥꯏꯕꯅꯤ"꯫ "ꯍꯣ ꯀꯩꯅꯣ, ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯦꯜꯅ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦ꯫ ꯍꯦꯛ ꯇꯧꯕ ꯁꯦꯜ ꯄꯤꯌꯨ ꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯌꯨꯛꯁꯤꯗ ꯑꯩ ꯅꯨꯄꯤ ꯐꯨꯅꯤꯡꯗꯦꯀꯣ꯫ ꯀꯗꯥꯏ ꯁꯦꯜꯗꯨ ꯁꯠ ꯄꯤꯔꯛꯎ"꯫ "ꯂꯩꯇꯦꯃꯤ, ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯍꯟꯗꯛꯇꯤ ꯄꯣꯠ ꯌꯥꯝ ꯁꯤꯠꯇꯤꯌꯦ, ꯑꯗꯨꯅ ꯈꯨꯠꯇ ꯁꯦꯜ ꯁꯤꯀꯤꯝꯐꯥꯎ ꯄꯥꯏꯗꯦ꯫ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯕꯨ ꯂꯩꯒꯗ꯭ꯔꯥ? ꯅꯣꯏ ꯅꯄꯥ ꯅꯆꯥꯒꯤ ꯌꯨꯊꯛ ꯁꯦꯜꯕꯨ ꯍꯨꯟꯒꯗ꯭ꯔꯥ? ꯑꯩꯅꯦ ꯁꯤꯟꯅꯤꯡꯉꯦꯗ ꯑꯩ"꯫ "ꯅꯪ ꯁꯤꯟꯅꯤꯡꯂꯕꯁꯨ ꯀꯣꯟꯅ ꯁꯤꯌꯨꯅꯦ, ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯥꯟꯅ ꯑꯝꯇ ꯄꯤꯔꯝꯃꯨ"꯫ "ꯂꯩꯇꯦꯃꯤ ꯃꯄꯥ ꯅꯪꯕꯣ"꯫ "ꯑꯣ, ꯅꯪ ꯄꯤꯔꯔꯣꯏ? ꯐꯔꯦ ꯑꯗꯨꯏꯗꯤ"꯫ ꯑꯁꯤ ꯍꯥꯏꯅ ꯁꯥꯖꯧ ꯑꯗꯨ ꯂꯩꯕꯥꯛ ꯂꯩꯒꯤ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯁꯦꯜꯗꯨ ꯃꯨꯜꯂꯤ꯫ "ꯑꯁ ꯀꯔꯤꯅꯣ? ꯁꯦꯜꯗꯨ ꯄꯤꯔꯛꯑꯣ, ꯏꯆꯦ ꯁꯥꯈꯤꯗ ꯄꯤꯅꯕꯅꯦ ꯋꯥꯅꯦ"꯫ "ꯈꯪꯗꯦ, ꯏꯆꯦ ꯁꯥꯈꯤꯗ ꯄꯤꯒꯦꯔꯥ ꯄꯤꯔꯣꯏꯔꯥ, ꯑꯩꯒꯤ ꯈꯨꯠ ꯆꯜꯂꯕ ꯁꯦꯜꯅꯤ, ꯑꯃꯨꯛ ꯍꯟꯅ ꯄꯤꯊꯣꯛꯄ ꯉꯝꯃꯔꯣꯏ"꯫ "ꯌꯥꯔꯣꯏ ꯃꯤ, ꯏꯆꯦ ꯁꯥꯈꯤꯗ ꯁꯤꯡꯕꯤꯌꯨ ꯍꯥꯏꯗꯅ ꯏꯅꯥꯎꯊꯣꯛꯄꯤꯅ ꯄꯤꯔꯝꯕ ꯁꯦꯜꯅꯦꯕ, ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯑꯣ"꯫ "ꯁꯦꯜ ꯁꯤꯈꯛ ꯂꯧꯕꯁꯤꯗ ꯆꯒꯠ ꯌꯥꯝ ꯉꯥꯡꯅ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯑꯩ"꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯥꯡꯕꯗꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯏꯃꯥ, ꯑꯩꯒꯤ ꯁꯦꯜꯗꯤ ꯀꯗꯥꯏ? ꯄꯥꯕꯒꯤꯗꯤ ꯁꯦꯜ ꯄꯤꯕ, ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯄꯤꯗꯕ, ꯑꯩꯒꯤꯁꯨ ꯄꯤꯔꯛꯎ"꯫ "ꯑꯣ, ꯑꯩꯅ ꯄꯤꯕ ꯅꯠꯇꯤꯌꯦ, ꯅꯄꯥꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯣꯏ ꯅꯄꯥ ꯅꯆꯥꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯌꯨꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯁꯦꯜ ꯄꯤꯌꯨꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯅꯠꯇꯦ, ꯁꯦꯜꯁꯤꯕꯨ ꯄꯥꯝꯕꯤ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯁꯦ, ꯁꯦꯜ ꯄꯥꯝꯕꯤ ꯑꯣꯏꯅ"꯫ "ꯏꯃꯥ, ꯌꯨꯝꯁꯤꯗ ꯁꯦꯜ ꯊꯣꯛꯄ ꯃꯤ ꯍꯥꯏꯗꯣ ꯏꯃꯥꯅ ꯑꯣꯏꯔꯕꯅꯤꯅ ꯏꯃꯥꯗꯒꯤ ꯁꯦꯜ ꯅꯤꯕ ꯇꯥꯕꯅꯤ꯫ ꯕꯥꯕꯥ, ꯏꯃꯥꯗꯒꯤ ꯄꯥꯝꯅ ꯂꯧꯈꯤꯕ ꯁꯦꯜꯗꯣ ꯑꯩꯈꯣꯏꯅ ꯌꯦꯟꯅꯔꯁꯤ, ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯈꯔ ꯈꯥꯏꯔꯣ"꯫ "ꯅꯪꯒꯤꯗꯤ ꯀꯩꯗꯧꯕꯩ ꯈꯥꯏꯗꯣꯏꯕ? ꯍꯦ, ꯅꯪ ꯍꯟꯗꯛꯇꯤ ꯒꯟꯖꯥ ꯌꯨ ꯌꯥꯝ ꯊꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏꯀꯣ꯫ ꯍꯩ ꯇꯧꯅꯨ, ꯑꯗꯨꯒꯨꯝꯕꯗꯣ ꯏꯄꯥ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯅꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯗꯨꯗꯗꯤ ꯒꯟꯖꯥꯒꯁꯦ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯖꯔꯛꯇꯦꯅꯦ"꯫ "ꯌꯥꯔꯦ ꯄꯥꯕꯥ, ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯁꯥꯔꯅꯨ꯫ ꯄꯥꯕ ꯅꯠꯇ꯭ꯔꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯙꯧꯒꯤ ꯍꯤꯗꯥꯛꯄꯨ ꯍꯨꯔꯥꯜꯂꯒ ꯊꯛꯑꯝꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯀꯥꯏꯗ ꯋꯥꯔꯤꯅꯔꯤꯁꯦ? ꯀꯥꯟꯗꯦꯁꯦ, ꯑꯩꯒꯤ ꯁꯦꯜ ꯁꯔꯨꯛꯇꯣ ꯀꯣꯛ ꯈꯥꯏꯔꯣ, ꯑꯩ ꯊꯦꯡꯉꯦꯕ"꯫ "ꯑꯣ, ꯅꯪ ꯊꯦꯡꯒꯦꯔꯥ ꯊꯦꯡꯉꯣꯏꯔꯥ, ꯑꯩꯗꯤ ꯁꯨꯛꯈꯥꯏ ꯈꯥꯏꯔꯣꯏ"꯫ "ꯑꯣ, ꯑꯁꯦꯡꯕ ꯈꯥꯏꯔꯔꯣꯏ? ꯎꯄꯥꯏ ꯂꯩꯇꯦ, ꯈꯥꯏꯔꯔꯣꯏꯕꯣ"꯫ ꯑꯇꯥꯡꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥ ꯇꯥꯍꯟꯗꯕꯤ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯣ ꯕꯥꯕꯥ, ꯑꯗꯨꯏꯗꯤ ꯄꯥꯕꯅ ꯁꯦꯜ ꯌꯦꯟꯅꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯄꯥꯕꯒ ꯈꯨꯟꯖꯤꯟꯒꯤ ꯏꯅꯦ ꯇꯥꯊꯣꯠꯂꯩꯒꯤ ꯋꯥꯔꯤꯗꯣ ꯍꯥꯏꯗꯣꯛꯀꯦ ꯌꯥꯔꯕꯣ"꯫ "ꯍꯩ, ꯀꯩꯅꯣꯅꯦ? ꯍꯩ, ꯀꯩꯅꯣꯅꯦ ꯑꯇꯥꯡꯕ ꯁꯤꯕꯨ? ꯁꯤ ꯑꯉꯥꯡꯁꯤꯕꯨ ꯏꯄꯥꯒꯤ ꯑꯇꯥꯡꯕ ꯁꯤ ꯅꯃꯥꯗꯒꯤ ꯂꯧꯕ ꯁꯦꯜꯁꯦ ꯃꯁꯤ ꯌꯦꯟꯅꯔꯁꯤ꯫ ꯅꯪꯅꯦ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯄꯟꯒꯅꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯖꯨꯖꯥ ꯇꯧꯅꯗꯨꯅ ꯁꯦꯜ ꯑꯗꯨ ꯌꯦꯟꯅꯩ꯫ ꯂꯩꯕꯥꯛ ꯂꯩ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯛꯇꯥꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯃꯄꯥ ꯃꯆꯥ ꯆꯥꯕꯦꯛ ꯃꯥꯟꯅꯩ, ꯊꯕꯛꯇꯤ ꯃꯅꯥꯐꯥꯎ ꯁꯨꯅꯤꯡꯗꯦꯅꯦ, ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅ ꯌꯨꯔꯦꯝ ꯊꯛꯇꯨꯅ ꯂꯩꯕ꯫ ꯀꯩꯅꯕꯨ ꯇꯣꯛꯄ ꯄꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗꯀꯣ꯫ ꯁꯨꯅꯤꯡꯗꯕ ꯌꯨꯔꯥꯏ ꯆꯨꯕ ꯃꯤꯗꯤ ꯑꯗꯨꯃꯛ ꯁꯨꯅꯤꯡꯗꯕ ꯌꯨꯔꯥꯏ ꯆꯨ ꯃꯆꯥ ꯄꯣꯛꯄ ꯇꯥꯕꯅꯤ꯫ "ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ? ꯑꯩꯗꯤ ꯄꯥꯕꯅ ꯄꯣꯛꯄꯁꯨ ꯅꯠꯇꯅ, ꯑꯩꯗꯤ ꯏꯃꯥꯅ ꯄꯣꯛꯈꯩ ꯄꯣꯛꯂꯒ ꯀꯩꯅꯣ"꯫ "ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯆꯈ꯭ꯔꯒꯦ, ꯅꯁꯛꯁꯤꯡꯗꯨ ꯎꯕꯗ ꯍꯨ 3ꯃꯨꯛ ꯈꯥꯔꯤ ꯑꯩ꯫ ꯅꯄꯥ ꯅꯆꯥꯒꯤ ꯆꯥꯛꯇꯣ ꯊꯤꯗꯣꯛꯂꯝꯂꯕꯅꯤ, ꯆꯥꯒꯦꯔꯥ ꯆꯥꯔꯨꯔꯥ ꯅꯣꯏꯊꯣꯛ ꯇꯧꯍꯧꯔꯣ, ꯌꯨꯝꯗꯒ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯑꯩ"꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯂꯩ ꯑꯗꯨ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯌꯧꯔꯕꯗ ꯂꯩꯕꯥꯛ ꯂꯩꯒ ꯄꯣꯠ ꯌꯣꯟꯃꯤꯟꯅꯔꯤꯕ ꯁꯈꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯂꯩꯕꯥꯛ ꯂꯩ, ꯀꯩꯅꯣ ꯅꯪꯅ ꯑꯁꯨꯛ ꯊꯦꯡꯅ ꯊꯣꯛꯂꯛꯂꯤꯕꯁꯤꯕꯣ"꯫ "ꯏꯆꯦ ꯁꯈꯤꯌꯥ, ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯤꯕꯅꯤ, ꯅꯆꯥꯅꯨꯄꯥꯗꯔ ꯁꯥꯖꯧꯗꯔ ꯑꯃ ꯊꯣꯡꯍꯜꯂꯨ ꯌꯥꯗ꯭ꯔꯣ? ꯃꯣꯏꯗꯤ ꯊꯕꯛ ꯃꯅꯥ ꯑꯃ ꯁꯨꯕꯁꯨ ꯅꯠꯇꯦ, ꯆꯥꯛ ꯐꯥꯎꯗꯤ ꯃꯣꯏꯁꯨ ꯊꯣꯡꯕꯤꯕ ꯌꯥꯏ ꯀꯩꯅꯣ"꯫ "ꯀꯥꯏꯗꯩꯅꯣꯗ ꯏꯆꯦ ꯏꯕꯦꯝꯃ, ꯆꯥꯛꯀ ꯊꯣꯡꯕꯤꯌꯨ ꯌꯥꯕ ꯅꯠꯇꯦ꯫ ꯆꯥꯛ ꯊꯣꯡꯕꯗꯤ ꯂꯥꯏꯗꯅ ꯐꯩꯅ ꯇꯥꯔꯝꯕ ꯄꯣꯠ ꯃꯅꯥ ꯑꯃꯇꯅꯦ ꯌꯨꯡꯈꯠꯄꯤꯕ ꯅꯠꯇꯦ꯫ ꯃꯈꯣꯡ ꯍꯥꯝꯂꯦ, ꯃꯈꯣꯡ ꯍꯥꯝꯐꯝꯗꯅꯦ ꯄꯨꯈꯤꯕ ꯏꯁꯤꯡ ꯀꯣꯟꯗꯣ ꯑꯗꯨꯝ ꯑꯃꯥꯡꯁꯪ ꯃꯃꯥꯡꯗꯅꯦ ꯊꯅꯝꯂꯒꯅꯦ ꯃꯁꯥꯡꯒꯗ ꯆꯪꯉꯛꯇꯧꯔꯤꯕ꯫ ꯏꯔꯨꯖꯔꯦ, ꯏꯇꯨꯝꯂꯕꯒꯤ ꯐꯤꯗꯣ ꯅꯝꯁꯤꯜꯂꯒ ꯊꯝꯗꯣꯏꯅꯤ, ꯍꯥꯏꯔꯨꯔꯁꯨ ꯃꯅꯥ ꯃꯊꯨꯟꯗ ꯍꯥꯞꯇꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯁꯨꯅꯤꯡꯈꯤꯗ꯭ꯔꯕ ꯍꯥꯏꯗꯨꯅꯦ ꯃꯈꯣꯏꯁꯨ꯫ ꯅꯪꯅ ꯁꯨꯝ ꯇꯧꯕꯗꯨꯗ ꯅꯋꯥꯡꯂꯕꯅꯤ, ꯌꯥꯗꯦ ꯍꯥꯏꯕꯝ ꯈꯪꯍꯟꯕꯗꯤ ꯐꯕꯅꯤ꯫ ꯈꯪꯗꯦꯗ ꯏꯆꯦ, ꯃꯄꯥꯁꯨ ꯌꯨꯗ ꯂꯥꯏꯆꯨꯔꯦ, ꯃꯆꯥꯅꯨꯄꯥꯁꯨ ꯌꯨꯗ ꯂꯥꯏꯆꯨꯔꯦ, ꯉꯥꯡꯂꯁꯨ ꯏꯋꯥ ꯂꯧꯕꯤꯗꯦ꯫
ꯑꯩ ꯇꯟꯗꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ ꯑꯗꯨ ꯏꯆꯦ ꯁꯈꯤ ꯅꯪꯒꯤ ꯉꯥ ꯂꯧꯈꯤꯕꯒꯤ ꯁꯦꯜꯗꯣ ꯏꯅꯥꯎꯇꯣꯝꯕꯤꯗ ꯄꯤꯔꯛꯄꯗꯣ ꯃꯣꯏ ꯃꯄꯥꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈ꯭ꯔꯦ ꯑꯩꯅ ꯃꯤꯒꯤ ꯄꯤꯅꯕꯅꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯇꯥꯕꯤꯗꯅ ꯑꯗꯨꯝ ꯂꯧꯈ꯭ꯔꯦ ꯑꯗꯣ ꯏꯆꯦꯒꯤ ꯑꯁꯤꯟꯕ ꯁꯤꯖꯤꯟꯅꯅꯤꯡꯉꯥꯏ ꯍꯧꯖꯤꯛꯀꯤ ꯂꯩꯇ꯭ꯔꯒꯗꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯁꯤꯡꯂꯛꯀ ꯌꯥꯕ꯭ꯔꯥ ꯏꯆꯦ ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯑꯗꯣ ꯂꯩꯕꯥꯛ ꯂꯩ ꯑꯩꯕꯨ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ ꯀꯔꯤ ꯄꯥꯎꯅꯣ ꯏꯆꯦ ꯁꯥꯖꯧꯗꯣ ꯈꯨꯟꯖꯤꯟꯗꯒꯤ ꯇꯥꯊꯣꯠꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯗꯨꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅꯤ ꯅꯪꯕꯣ ꯃꯈꯣꯏ ꯑꯅꯤ ꯇꯣꯏ ꯇꯣꯏꯅ ꯎꯅꯗꯅ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯈꯪꯅꯤ ꯍꯣꯔꯦꯟꯗꯤꯅꯦ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯒꯦꯕ ꯍꯅꯨꯊꯪꯁꯤꯗ ꯅꯨꯄꯤꯒ ꯀꯣꯏꯔꯗꯅ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯈꯪꯗ꯭ꯔꯦꯗ ꯂꯩꯕꯥꯛ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯅꯋꯥ ꯐꯪꯉꯤ ꯖꯨꯒꯣꯠ ꯆꯥꯗꯦ ꯅꯆꯥ ꯐꯪꯉꯤ ꯖꯨꯒꯣꯠ ꯆꯥꯗꯦ ꯐꯔꯦꯅꯦ ꯁꯥꯖꯧꯅ ꯁꯥꯖꯧ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯇꯥꯡꯕꯗꯤ ꯋꯥꯈꯜ ꯈꯔ ꯇꯥꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯃꯃꯥꯅ ꯑꯁꯨꯛ ꯀꯟꯅ ꯋꯥꯅ ꯍꯣꯠꯅꯔꯤꯁꯦ ꯃꯇꯦꯡ ꯇꯧꯕꯤꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯦ ꯑꯣꯏꯅ ꯑꯗꯨꯝ ꯃꯥꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯗꯧꯔꯤꯅꯦ ꯑꯗꯨꯅꯤ ꯏꯆꯦ ꯏꯆꯥꯅꯨꯄꯥꯁꯨ ꯃꯄꯥꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯆꯞ ꯆꯥꯕꯅꯤ ꯑꯩꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯉꯥꯡꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯗ ꯏꯁꯤꯡ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯂꯩꯕꯥꯛ ꯂꯩ ꯏꯕꯦꯝꯃ ꯅꯪ ꯋꯥꯈꯤꯅꯤ ꯋꯥꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤ ꯋꯥꯖꯔꯁꯅꯨ ꯏꯆꯦ ꯏꯔꯥꯏꯕꯛꯀꯤꯅꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯈꯦꯡꯈ꯭ꯔꯁꯅꯨ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯂꯩ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯏꯟꯁꯥꯡ ꯌꯣꯜꯂꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯥꯖꯧ ꯂꯩꯕꯥꯛ ꯂꯩꯗꯒꯤ ꯃꯨꯜꯍꯧꯕ ꯁꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯒ ꯈꯪꯅꯖꯕꯤ ꯇꯥꯊꯣꯠꯂꯩꯒ ꯎꯅꯔꯝꯃꯤ ꯇꯥꯊꯣꯠꯂꯩ ꯑꯉꯥꯡꯁꯤꯅ ꯀꯅꯥꯅꯣ ꯁꯤꯔꯣ ꯏꯁꯨ ꯅꯨꯄꯥꯅꯤ ꯏꯆꯥ ꯅꯨꯄꯥ ꯑꯍꯜꯒꯤ ꯃꯆꯥꯅꯤ ꯅꯪꯒꯤꯁꯦ ꯄꯨꯂꯞ ꯅꯁꯨ ꯀꯌꯥꯅꯣ ꯄꯪꯌꯥꯝ ꯌꯥꯝꯗꯤ 5 ꯈꯛꯇꯅꯤ ꯏꯆꯥ ꯅꯨꯄꯥ ꯑꯍꯜꯒꯤ ꯑꯉꯥꯡ 3 ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥ ꯌꯥꯏꯃꯒꯤꯅ ꯑꯉꯥꯡ 2ꯅꯤ ꯑꯁ ꯅꯁꯨ 5ꯅꯦꯕ ꯌꯥꯝꯃꯤꯅꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯍꯤꯗꯤ ꯄꯪꯌꯥꯝ ꯌꯥꯝꯂꯝꯈꯤꯔꯣꯏ ꯑꯗꯨꯕꯨ ꯏꯕꯣꯛ ꯃꯤꯡꯊꯣꯜꯗꯤ ꯐꯪꯂꯦꯅꯦ ꯅꯁꯨꯒ ꯎꯔꯦꯕ ꯍꯣꯏ ꯆꯍꯤꯕꯨꯗꯤ 94ꯗ ꯁꯨꯗ ꯉꯥꯏꯔꯤꯗ ꯑꯗ ꯌꯨꯝ ꯉꯟꯇꯥꯅ ꯄꯥꯜꯂꯨꯗꯅ ꯏꯁꯨ ꯉꯟꯇꯥꯅ ꯎꯔꯦ ꯏꯄꯨꯔꯣꯏꯕꯗꯨꯁꯨ ꯁꯤꯒꯟꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯉꯟꯇꯥꯅ ꯍꯦꯛ ꯁꯤꯗꯣꯛꯈꯤꯗꯅ ꯅꯪꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯦ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯕ ꯍꯦꯔꯥ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯩ ꯂꯩꯔꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯩꯔꯒꯕꯨ ꯀꯔꯤꯒꯤ ꯅꯪꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯇꯥꯟꯖꯥꯗꯨꯗ ꯇꯥꯊꯣꯠꯂꯩꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯕꯣ ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯕꯤꯅꯤ ꯍꯥꯏꯔꯒ ꯉꯥꯃꯨꯛꯇꯤ ꯁꯨꯡꯂꯩ ꯂꯩꯕꯤꯗꯦ ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯕꯤꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯄꯥꯕꯗꯕꯣ ꯅꯪ ꯅꯨꯄꯥ ꯎꯅꯩꯅ ꯍꯥꯏꯗꯣꯛꯅꯤ ꯑꯩꯗꯤ ꯍꯥꯏ ꯃꯁꯤꯗꯤ ꯇꯥꯗ ꯑꯩꯒꯤ ꯏꯁꯨꯁꯦ ꯉꯥꯃꯨꯛ ꯂꯩꯕꯤꯗꯦꯅ ꯁꯥꯎꯖꯔꯤꯅꯤ ꯑꯉꯥꯡꯗꯤ ꯀꯩꯅꯣ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯗꯤ ꯃꯀꯣꯛꯁꯦ ꯇꯠꯂꯒ ꯇꯥꯅꯤ ꯇꯥꯗ ꯀꯔꯤꯕ ꯀꯩꯁꯨ ꯍꯥꯏꯗꯦ ꯇꯥꯊꯣꯠꯂꯩ ꯅꯁꯨꯒꯤ ꯑꯄꯥꯝꯕ ꯉꯥꯃꯨꯛꯇꯣ ꯀꯔꯤꯅꯣ ꯍꯪꯉꯨ ꯑꯩ ꯂꯩꯕꯤꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯅ ꯁꯥꯖꯧ ꯃꯥꯅ ꯉꯁꯥꯏ ꯂꯩꯕꯥꯛ ꯂꯩꯗꯒꯤ ꯅꯝꯗꯅ ꯃꯨꯜꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯇꯥꯊꯣꯠꯂꯩꯒꯤ ꯃꯁꯨ ꯅꯨꯄꯤꯒꯤ ꯉꯥꯃꯨꯛ ꯂꯩꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯩꯕꯥꯛ ꯂꯩ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯄꯦꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯅꯠꯇꯦ ꯍꯅꯨꯊꯪꯁꯤꯗ ꯅꯨꯄꯤꯒ ꯀꯣꯏꯔꯗꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯑꯣꯟꯊꯣꯛꯄ ꯑꯩꯅꯦ ꯑꯗꯨꯝꯅꯒ ꯇꯧꯗꯦꯀꯣ ꯇꯧꯔꯝꯂꯔꯣꯏ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯝ ꯏꯀꯥꯏꯀꯣ ꯍꯅꯨꯊꯪꯁꯤꯗ ꯈꯔ ꯂꯦꯝꯅ ꯂꯩꯕ ꯇꯝꯃꯣ ꯍꯤꯔꯥ ꯅꯨꯄꯤ ꯀꯣꯏꯕꯕꯨ ꯀꯩꯗꯧ ꯏꯀꯥꯏ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯅꯨꯄꯤ ꯀꯣꯏꯕꯗꯣ ꯄꯦꯜꯍꯧꯗ꯭ꯔꯕ꯭ꯔꯣ ꯍꯅꯨꯊꯪꯁꯤꯗ ꯑꯃꯨꯛ ꯀꯣꯏꯔꯤꯕꯁꯤꯕꯣ ꯍꯩꯃꯥ ꯅꯪꯕꯨ ꯑꯩ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏꯕꯅꯤꯅꯦ ꯇꯣꯛꯄꯅꯤꯗ ꯃꯃꯥ ꯅꯪꯁꯦ ꯂꯩꯕꯥꯛ ꯂꯩ ꯀꯞꯂꯗꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯄ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯀꯌꯥꯝ ꯑꯣꯠꯅꯤꯡꯕꯒꯦ ꯑꯁꯨꯝꯅ ꯋꯥꯅ ꯆꯥꯛꯅꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯀꯔꯝꯕ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯔꯒ ꯀꯔꯝꯅ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯁ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯆꯥꯛꯇꯣ ꯂꯣꯏꯔꯀꯥꯟ ꯀꯧꯔꯣ ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯑꯇꯥꯡꯕꯁꯨ ꯌꯨ ꯉꯥꯎꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯆꯥꯒꯤ ꯈꯟꯕꯗ ꯋꯥꯖꯔꯕꯤ ꯂꯥꯏꯔꯕꯤ ꯏꯃꯥ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯇꯦꯡꯊꯥꯔꯤꯕꯗꯨꯕꯣ ꯑꯩꯅ ꯁꯤꯖꯅꯤꯡꯉꯦꯗꯀꯣ ꯁꯛꯇꯥꯁꯤꯡꯁꯤ ꯎꯕꯗ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯁꯤꯖꯅꯤꯡꯂꯕꯅꯦ ꯀꯔꯤꯅꯣꯗ ꯄꯜꯂꯦ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯏꯃꯥꯗ ꯀꯅꯥꯅ ꯂꯥꯛꯆꯕ ꯌꯥꯎꯔꯦ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ ꯅꯆꯥ ꯊꯤꯛ ꯇꯧꯒꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯈꯥꯕꯩꯁꯤꯅꯅꯦ ꯊꯥꯔꯛꯇꯅ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯅꯪ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯅꯆꯥꯕꯨ ꯈꯣꯟ ꯍꯥꯠꯄꯤꯌꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯕꯨ ꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯍꯜꯂꯤꯕ ꯃꯤꯗꯨꯗꯗꯤ ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯄꯂꯦꯝ ꯏꯃꯥ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ ꯄꯣꯛꯄꯤ ꯑꯇꯥꯡꯕ ꯅꯪꯁꯨ ꯅꯄꯥꯒꯤ ꯃꯥꯡꯁꯤꯗ ꯏꯁꯥ ꯈꯥꯏꯔꯤꯕꯗꯣ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ
ꯊꯛꯂꯕꯁꯨ ꯉꯥꯎꯔꯕꯁꯨ ꯏꯄꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯈꯔ ꯀꯤꯅ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯌꯨ ꯍꯥꯏꯕꯁꯦ ꯌꯥꯝ ꯐꯠꯇꯕ ꯄꯣꯠꯅꯤ ꯌꯨꯗ ꯂꯥꯏꯆꯨꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯈꯟꯒꯅꯨꯀꯣ ꯏꯄꯥꯒꯤ ꯑꯇꯥꯡꯕ ꯌꯨ ꯉꯥꯎꯕ ꯃꯄꯥꯅ ꯌꯨ ꯉꯥꯎꯕ ꯃꯆꯥ ꯋꯥꯔꯛꯂꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯕꯥꯕꯥ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯂꯦ ꯅꯆꯥꯗꯤ ꯅꯣꯛꯅꯤꯡꯂꯕꯗꯤ ꯄꯦꯟꯅ ꯅꯣꯛꯊꯣꯛ ꯀꯩꯗꯧꯒꯦ ꯄꯦꯟꯅꯕ ꯅꯣꯛꯊꯣꯛ ꯑꯗꯨꯗꯤ ꯑꯩ ꯅꯣꯛꯂꯒꯦꯀꯣ ꯕꯥꯕꯥ ꯏꯆꯥꯅ ꯅꯣꯛꯎꯔꯒ ꯑꯩꯁꯨ ꯅꯣꯛꯅꯤꯡꯂꯩꯅꯦ ꯑꯁꯤ ꯍꯥꯏꯅ ꯁꯥꯖꯧꯁꯨ ꯅꯣꯛꯂꯤ ꯂꯩꯕꯥꯛꯂꯩ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯩꯕꯥꯛꯂꯩ ꯇꯨꯃꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯈꯤꯗꯧꯔ ꯃꯥꯜꯂꯤ ꯇꯧꯔꯁꯅꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯩ ꯋꯥ ꯑꯝꯇ ꯉꯥꯡꯂꯔꯣꯏ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯑꯩꯅ ꯋꯥ ꯉꯥꯡꯂꯒ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛꯂꯩ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯋꯥꯈꯜ ꯋꯥꯅ ꯐꯝꯂꯤ ꯁꯥꯈꯤꯅ ꯀꯔꯤ ꯇꯧꯔꯒꯦ ꯂꯩꯕꯥꯛꯂꯩ ꯅꯪꯕꯣ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯏꯆꯦ ꯅꯪꯕꯨ ꯄꯣꯠ ꯀꯌꯥꯝ ꯁꯤꯠꯂꯒꯦ ꯌꯥꯝ ꯁꯤꯠꯇꯦ ꯂꯨꯄꯥ 2-3ꯗ ꯁꯤꯠꯄꯗ ꯉꯥꯏꯔꯤ ꯈꯪꯗ꯭ꯔꯦꯗ ꯍꯟꯗꯛꯇꯤ ꯄꯣꯠꯁꯤꯠ ꯌꯥꯝ ꯍꯜꯂꯤ ꯑꯁꯨꯝꯅ ꯁꯨꯝ ꯄꯣꯠ ꯁꯤꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯄꯨꯕ ꯋꯥꯔꯅꯤ ꯍꯩꯃ ꯂꯩꯕꯥꯛꯂꯩ ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯅꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯑꯁꯤꯅ ꯑꯁꯨꯝꯅ ꯑꯇꯥꯡꯕꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯥ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯌꯨꯊꯛ ꯁꯦꯜ ꯄꯤꯔꯝꯗꯅ ꯀꯩꯊꯦꯜ ꯊꯣꯛꯑꯝꯃꯤꯅꯦ ꯑꯩꯒꯤ ꯁꯦꯜ ꯄꯤꯔꯣ ꯑꯇꯥꯡꯕ ꯏꯃꯥ ꯄꯣꯠꯀ ꯑꯃꯠꯇ ꯁꯤꯠꯇꯦ ꯁꯤꯀꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯅꯆꯤꯟ ꯊꯤꯔꯅꯨ ꯏꯃꯥ ꯀꯣꯛ ꯄꯤꯔꯣ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ ꯁꯥꯈꯤꯅ ꯍꯥꯏ ꯑꯇꯥꯡꯕ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯑꯗꯨꯛ ꯆꯥꯎꯔꯕ ꯅꯪꯅ ꯅꯃꯥꯗꯒꯤ ꯁꯦꯜ ꯁꯨꯝ ꯅꯤꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥꯕꯣ ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗ ꯁꯦꯜ ꯅꯤꯕ ꯅꯠꯇꯦ ꯏꯃꯥꯅ ꯅꯤꯖꯕꯅꯤ ꯅꯊꯧ ꯅꯠꯇꯦ ꯑꯇꯥꯡꯕ ꯅꯃꯥꯕꯣꯛꯇ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ ꯊꯛꯁꯤꯒꯁꯤ ꯌꯥꯎꯗꯕ ꯆꯠꯂꯣ ꯌꯨꯝꯗ ꯍꯣꯏꯅꯦ ꯆꯠꯂꯒꯦꯅꯦ ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯁꯦꯜꯗꯣ ꯄꯤꯔꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯂꯩꯇꯦꯃꯤ ꯅꯪꯕꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗꯅꯦ ꯉꯔꯪ ꯉꯪꯒꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯣ ꯏꯃꯥ ꯅꯪ ꯑꯩꯅ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯁꯤ ꯄꯤꯔꯣꯏꯗ꯭ꯔꯥ ꯐꯩꯗꯣꯏꯗꯤ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯒꯤ ꯁꯦꯡꯒꯥꯎ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯨꯄꯥ 2-3 ꯌꯥꯎꯔꯤꯕꯗꯨ ꯂꯧꯗꯨꯅ ꯆꯠꯈꯤ ꯍꯥꯏ ꯁꯦꯜꯗꯨ ꯄꯨꯈꯤꯅꯨꯅꯦ ꯅꯪꯕꯣ ꯑꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯁꯦꯜꯗꯨ ꯄꯨꯈꯤꯅꯨ ꯍꯥꯏꯕꯅꯤꯅꯦ ꯑꯇꯥꯡꯕ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ ꯍꯩ ꯑꯇꯥꯡꯕ ꯑꯁꯤ ꯍꯥꯏꯅ ꯂꯩꯕꯥꯛꯂꯩ ꯃꯆꯥꯗ ꯁꯦꯜ ꯄꯨꯈꯤꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯂꯩꯍꯧꯏ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯕꯥꯛꯂꯩ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯛꯇꯨꯅ ꯇꯞꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯁꯥꯈꯤ ꯄꯥꯈꯠꯅ ꯂꯩꯕꯥꯛꯂꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯆꯦ ꯀꯣꯛꯁꯤ ꯌꯥꯝ ꯉꯥꯎꯔꯦ ꯁꯤꯁꯦ ꯏꯁꯤꯡ ꯊꯥꯕꯤꯔꯒꯦꯁꯦ ꯑꯁꯤ ꯍꯥꯏꯅ ꯁꯥꯈꯤꯅ ꯂꯩꯕꯥꯛꯂꯩꯕꯨ ꯏꯁꯤꯡ ꯊꯥꯕꯤꯗꯨꯅ ꯂꯥꯏꯀꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯂꯩꯕꯥꯛꯂꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯊꯕꯛ ꯁꯨꯕ ꯍꯦꯃꯟꯕꯒ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯅꯣꯡꯃꯇꯗꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯗꯗꯤ ꯍꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯈꯤ ꯂꯩꯕꯥꯛꯂꯩꯗ ꯌꯦꯡꯂꯒ ꯂꯩꯕꯥꯛꯂꯩ ꯅꯪꯕꯨ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯏꯃꯛ ꯃꯛꯁꯤꯜꯂꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯅꯌꯥꯡꯁꯨ ꯌꯥꯝ ꯀꯪꯁꯤꯜꯂꯦ ꯍꯟꯗꯛꯇꯤ ꯏꯁꯥꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯄꯪꯁꯣꯟꯗ ꯁꯣꯟꯊꯩ ꯀꯣꯛꯁꯤꯁꯨ ꯇꯣꯏꯅ ꯉꯥꯎꯕ ꯍꯧꯏ ꯁꯣꯔꯁꯨ ꯍꯣꯟꯕ ꯌꯥꯝꯅ ꯋꯥꯏ ꯍꯩꯃꯥ ꯑꯗꯨꯗꯤ ꯅꯪꯕꯨ ꯅꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯀꯩꯊꯦꯜ ꯊꯣꯛꯂꯛꯂꯤꯕꯅꯣ ꯑꯩꯅ ꯀꯩꯊꯦꯜ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯆꯥꯛꯈꯨꯝꯃꯩ ꯃꯨꯠꯂꯅꯤ ꯑꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯏꯆꯦ ꯑꯗꯣ ꯅꯪ ꯅꯁꯥꯗꯣ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯁꯣꯟꯗꯝ ꯅꯥꯙꯝꯃꯤ ꯀꯔꯤꯅꯣ ꯃꯁꯤ ꯑꯣꯏꯕꯁꯨ ꯈꯔ ꯆꯥꯁꯤꯜꯂꯨꯅꯦ ꯑꯗꯨꯒ ꯅꯪ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯕꯗꯨꯁꯨꯅꯦ ꯌꯥꯔꯤꯈꯩ ꯈꯟꯗꯅꯕ ꯍꯣꯠꯅꯔꯣ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯃꯨꯀꯣ ꯏꯆꯦ ꯀꯔꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯒꯅꯤ ꯏꯄꯨꯔꯣꯏꯕ ꯍꯥꯏꯔꯦ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯕꯤꯗ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯦ ꯏꯆꯥ ꯐꯪꯉꯤ ꯌꯨꯔꯥꯏ ꯁꯨꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯔꯦ ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯁꯤꯅꯤꯡꯂꯦ ꯑꯩꯅ ꯁꯤꯔꯤꯕ ꯀꯥꯟꯗ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯂꯅꯤ ꯍꯩꯗꯦꯅꯤ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯁꯤꯁꯦ ꯑꯩꯒꯤ ꯉꯀ꯭ꯔꯥꯁꯤ ꯁꯤꯁꯨ ꯁꯤꯠꯇ꯭ꯔꯦ ꯍꯣꯔꯦꯟ ꯑꯁꯤ ꯊꯣꯡꯂꯒ ꯆꯥꯔꯨ ꯌꯥꯔꯦ ꯏꯆꯦ ꯑꯗꯨꯝ ꯌꯣꯟꯖꯧ ꯁꯤꯠꯇ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯆꯥꯖꯔꯨꯔꯣ ꯏꯆꯦꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤ ꯂꯧꯁꯤꯜꯂꯨꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛꯂꯩ ꯑꯗꯨ ꯅꯥꯕ ꯍꯦꯟꯖꯤꯟꯗꯨꯅ ꯀꯩꯊꯦꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯕ ꯐꯪꯂꯝꯗꯦ ꯉꯝꯗ ꯂꯩꯕꯥꯛꯂꯩ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯑꯩꯅ ꯏꯁꯥ ꯉꯝꯗ꯭ꯔꯦꯅ ꯀꯅꯥꯝꯇꯅ ꯆꯥꯛ ꯊꯣꯡꯕꯤꯕꯒꯤ ꯋꯥꯈꯜꯗ ꯂꯩꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯍꯩꯕꯕꯨ ꯃꯨꯜꯂꯝꯂꯅꯤ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯄꯤꯔꯣ ꯆꯥꯔꯒꯦ ꯁꯤ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯇꯣꯏꯁꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯆꯥꯛꯁꯤꯗ ꯂꯣꯏꯔꯕꯗꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯕꯨ
ꯁꯤꯡꯁꯤꯁꯨ ꯆꯥꯛꯇ꯭ꯔꯦ ꯏꯃꯥ ꯍꯧꯖꯤꯛ ꯐꯥꯎ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯁꯤꯗꯧꯔꯦ ꯂꯣꯏꯗꯧꯔꯦ ꯑꯗꯣ ꯑꯇꯥꯡꯕ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯅꯤꯗ ꯁꯣꯛꯂꯝꯃꯨ ꯑꯁ ꯉꯝꯃꯔꯣꯏ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯏꯃꯥꯁꯦ ꯍꯛꯆꯥꯡ ꯉꯝꯃꯟꯗꯗꯅ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯉꯝꯗ꯭ꯔꯒꯅ ꯄꯥꯕꯗꯔ ꯀꯩꯅꯣ ꯍꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯀꯅꯨ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯁꯣꯛꯂꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯂꯩꯗꯤ ꯅꯥꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯊꯋꯥ ꯀꯔꯤꯁꯨ ꯁꯥꯕꯤꯔꯝꯗꯦ ꯂꯩꯕꯥꯛ ꯂꯩ ꯃꯁꯥ ꯉꯝꯗ꯭ꯔꯕꯁꯨ ꯋꯥꯏ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯂꯩꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯟꯕ ꯆꯠꯇ꯭ꯔꯕꯅꯤꯅ ꯏꯃꯨꯡ ꯑꯗꯨ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯂꯩ ꯑꯗꯨ ꯃꯁꯥ ꯉꯝꯗꯕ ꯍꯦꯟꯖꯤꯜꯂꯗꯨꯅ ꯋꯥꯃꯟꯗꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯁꯥꯖꯧ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅꯅꯦ ꯅꯥꯒꯟꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯥꯏ ꯈꯪꯗꯦ ꯅꯥꯗꯦ ꯈꯪꯗꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯇꯥꯠ ꯑꯃꯁꯨ ꯌꯥꯎꯔꯤ ꯂꯩꯕꯥꯛ ꯂꯩ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ ꯅꯪꯒꯤꯗꯣ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯂꯩꯅꯥꯅꯤ ꯑꯗꯨꯝꯅ ꯅꯥꯁꯤꯟꯅꯗꯨ ꯁꯔꯨꯛꯄꯨꯗꯤ ꯍꯧꯒꯠꯂꯣ ꯀꯩꯊꯦꯜ ꯊꯣꯛꯎꯁꯣ ꯅꯪꯅ ꯅꯇꯟ ꯇꯟꯕꯗꯒꯤ ꯍꯧꯖꯤꯛ ꯏꯃꯨꯡꯁꯦ ꯀꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯅꯥꯁꯤꯟꯅꯗꯅ ꯌꯦꯡꯅꯤꯡꯗꯕꯅ ꯑꯁꯨꯝꯅ ꯉꯥꯡꯅ ꯁꯥꯖꯧ ꯂꯩꯕꯥꯛ ꯂꯩꯒꯤ ꯀꯥꯡꯈꯗꯨꯗ ꯄꯥꯛꯊꯗꯨꯅ ꯀꯔꯤꯅꯣꯃ ꯊꯤꯔꯤ ꯍꯩꯃꯥ ꯑꯩꯅ ꯌꯣꯟꯊꯣꯛꯀꯦꯅ ꯈꯜꯂꯝꯕ ꯄꯤꯊ꯭ꯔꯥꯏꯒꯤ ꯁꯅꯥꯕꯨꯟꯗꯨ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯏꯆꯥꯅꯨꯄꯥ ꯇꯥꯡꯕꯅ ꯁꯣꯏꯗꯅ ꯍꯨꯔꯥꯜꯂꯒ ꯄꯨꯔꯝꯂꯅꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯅꯗꯤ ꯃꯗꯨꯒꯤ ꯁꯅꯥꯕꯨꯟꯗꯨ ꯌꯣꯟꯊꯣꯛꯂꯒ ꯇꯥꯊꯣꯛꯂꯒꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯕꯤꯒꯦ ꯈꯜꯂꯒ ꯑꯁꯤ ꯍꯥꯏꯅ ꯁꯥꯖꯧ ꯂꯩꯕꯥꯛ ꯂꯩꯒꯤ ꯎꯄꯨꯗꯨ ꯑꯃꯨꯛ ꯐꯥꯛꯂꯝꯃꯤ ꯑꯣ ꯃꯁꯤꯒꯤ ꯐꯤꯁꯦ ꯃꯁꯤ ꯑꯣꯏꯅ ꯄꯨꯔꯒ ꯍꯦꯛꯇ ꯌꯣꯟꯊꯣꯛꯂꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯊꯣꯠ ꯂꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯁꯔꯦꯡꯗꯣ ꯂꯩꯕꯤꯔꯒꯦ ꯑꯁꯤ ꯈꯟꯅ ꯁꯥꯖꯧ ꯐꯤꯗꯨ ꯇꯨꯃꯤꯟꯅ ꯎꯄꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯂꯩꯕꯥꯛ ꯂꯩ ꯈꯪꯍꯟꯗꯅ ꯍꯨꯔꯥꯜꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯁꯝꯗꯨ ꯁꯦꯝꯗꯨꯅ ꯑꯩꯁꯦ ꯃꯥꯏ ꯈꯔ ꯈꯨꯏꯖꯕꯒꯤ ꯋꯥꯅꯤ ꯁꯛ ꯐꯖꯕꯗꯤ ꯍꯟꯗꯦꯅꯦ ꯁꯛꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤ ꯊꯦꯡꯂꯦ ꯆꯠꯂꯒꯦ ꯇꯥꯊꯣꯠ ꯂꯩꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯅꯤ ꯑꯁꯤ ꯍꯥꯏꯅ ꯁꯥꯖꯧ ꯃꯥꯒꯤ ꯅꯨꯄꯤ ꯅꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯇꯥꯊꯣꯠ ꯂꯩ ꯎꯅꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯂꯩꯒ ꯄꯣꯠꯐꯝ ꯐꯝꯃꯤꯟꯅꯕ ꯁꯥꯈꯤꯗꯨ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯝꯃꯤ ꯂꯩꯕꯥꯛ ꯂꯩ ꯃꯥꯕꯨ ꯂꯩꯇꯕ ꯖꯥꯠꯂꯥ ꯍꯣꯏ ꯂꯩꯕꯥꯛ ꯂꯩ ꯉꯝꯗ ꯏꯃꯨꯡꯗꯒꯤ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯕꯤꯔꯛꯑꯣ ꯑꯩ ꯊꯣꯛꯂꯛꯄ ꯉꯝꯗ꯭ꯔꯦ ꯁꯥꯈꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯂꯩꯕꯥꯛ ꯂꯩ ꯑꯩꯅꯤꯅꯦ ꯅꯪꯒꯤ ꯅꯆꯦ ꯁꯥꯈꯤꯅꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ ꯅꯪꯕꯨ ꯅꯥꯕ ꯈꯔ ꯐꯠꯇ꯭ꯔꯤꯕ꯭ꯔꯣ ꯏꯆꯦ ꯀꯗꯥꯏꯗꯒꯤ ꯐꯕꯅꯣꯗ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯐꯔꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ ꯅꯪꯕꯨ ꯑꯃꯥꯏꯕ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯌꯦꯡꯗꯦꯗ ꯏꯆꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯁꯦ ꯂꯩꯇꯦ ꯏꯆꯦ ꯑꯗꯨꯅꯅꯤ ꯍꯩꯃꯥ ꯑꯗꯨꯒꯤꯕꯨ ꯀꯅꯥꯗꯒꯤꯅꯣ ꯀꯣꯛ ꯍꯪꯈꯣꯠ ꯇꯧꯔꯒ ꯅꯪꯕꯨ ꯂꯥꯌꯦꯡꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯑꯅꯥꯕꯕꯨ ꯁꯨꯝ ꯅꯞꯁꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯐꯄꯣꯟꯇꯦꯅꯦ ꯏꯆꯦ ꯑꯩ ꯂꯥꯌꯦꯡꯅꯤꯡꯗ꯭ꯔꯦꯗ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯂꯥꯌꯦꯡꯂꯒ ꯀꯔꯤꯒꯤ ꯀꯥꯟꯅꯗꯅꯤ ꯁꯦꯁꯦ ꯁꯦꯜꯁꯤ ꯄꯥꯏꯁꯤꯜꯂꯣ ꯁꯤꯅꯅꯦ ꯍꯣꯔꯦꯟ ꯁꯥꯖꯧꯔꯥ ꯑꯇꯥꯡꯕꯔꯥ ꯃꯊꯥꯗꯨꯅꯅꯦ ꯑꯃꯥꯏꯕ ꯀꯧꯍꯟꯗꯨꯅ ꯌꯦꯡꯊꯣꯛ ꯅꯪꯒꯤ ꯑꯆꯥꯊꯛ ꯈꯔꯁꯨ ꯄꯨꯔꯛꯄꯅꯤꯁꯦ ꯅꯥꯕ ꯌꯥꯗꯦꯀꯣ ꯂꯩꯕꯥꯛ ꯂꯩ ꯑꯁꯤ ꯍꯥꯏꯅ ꯁꯥꯈꯤ ꯉꯥꯏꯍꯥꯛ ꯂꯩꯕꯥꯛ ꯂꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯂꯩꯕꯥꯛ ꯂꯩꯗ ꯉꯁꯥꯏ ꯁꯥꯈꯤꯅ ꯄꯤꯔꯝꯕ ꯁꯦꯜ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯇꯥꯡꯕꯅ ꯍꯦꯛ ꯎꯔꯗꯨꯅ ꯀꯗꯥꯏꯗ ꯁꯦꯜ ꯁꯤꯗꯤ ꯏꯟꯖꯥꯡ ꯍꯥꯎꯅ ꯆꯥꯕ ꯌꯥꯔꯦ ꯀꯩꯅꯣ ꯅꯃꯥꯕꯣꯛ ꯁꯥꯈꯤꯅꯅꯦ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯨ ꯍꯥꯏꯗꯅ ꯄꯤꯔꯝꯕ ꯁꯦꯜꯅꯤ ꯑꯗꯨꯗꯤ ꯑꯃꯥꯏꯕꯗꯣ ꯑꯩ ꯀꯧꯕꯤꯔꯨꯒꯦ ꯁꯦꯜꯗꯨ ꯄꯤꯔꯛꯎ ꯉꯥꯁꯨ ꯂꯩꯔꯛꯀꯦ ꯉꯥ ꯊꯣꯡꯕ ꯆꯥꯁꯤ ꯀꯨꯏꯔꯦ ꯏꯟꯖꯥꯡ ꯍꯥꯎꯕ ꯆꯥꯈꯤꯗꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯄꯗ ꯀꯩꯊꯦꯜꯗꯒꯤ ꯉꯥꯁꯨ ꯍꯦꯛ ꯂꯩꯔꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯂꯩ ꯉꯥ ꯂꯩꯅꯕꯅꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯗ ꯁꯦꯜ ꯈꯔ ꯄꯤ ꯀꯩꯅꯣ ꯁꯦꯜꯗꯨ ꯂꯣꯏ ꯄꯤꯔꯛꯎ ꯌꯥꯔꯣꯏꯌꯦ ꯁꯤꯗꯤ ꯍꯣꯔꯦꯟ ꯑꯃꯥꯏꯕꯒꯤ ꯑꯋꯥꯃꯟ ꯄꯤꯅꯕ ꯈꯥꯛꯂꯤꯕꯅꯤ ꯄꯥꯕꯅ ꯎꯔꯕꯗꯤ ꯁꯦꯜꯗꯣ ꯃꯨꯟꯕꯤꯈ꯭ꯔꯅꯤ ꯑꯗꯨꯅ ꯁꯦꯜꯗꯣ ꯑꯩ ꯄꯥꯏꯁꯤꯟꯕꯤꯒꯦ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯕꯅ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ ꯁꯦꯁꯦ ꯁꯦꯜ ꯈꯔ ꯁꯤ ꯄꯨꯔꯣ ꯑꯗꯨꯒ ꯉꯥꯗꯨ ꯂꯩꯔꯨꯔꯣ ꯑꯃꯥꯏꯕꯁꯨ ꯀꯧꯔꯣ ꯑꯁ ꯀꯣꯛꯄꯤꯔꯣꯁꯦ ꯁꯦꯜ ꯈꯔ ꯌꯥꯝ ꯄꯥꯏꯔꯒ ꯀꯩꯊꯦꯜ ꯆꯠꯄꯗ ꯅꯨꯡꯉꯥꯏ ꯇꯧꯕꯅꯤ ꯑꯗꯨꯝ ꯑꯃꯥꯏꯕꯒꯤ ꯑꯋꯥꯃꯟ ꯄꯤꯅꯕꯗꯣ ꯈꯛꯂꯒꯦꯕ ꯑꯁꯤ ꯍꯥꯏꯅ ꯑꯇꯥꯡꯕ ꯃꯃꯥꯗꯒꯤ ꯁꯦꯜꯗꯨ ꯁꯠ ꯂꯧꯗꯨꯅ ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯒꯦ ꯑꯗꯨꯒ ꯉꯥꯁꯨ ꯂꯩꯔꯒꯦ ꯑꯗꯣ ꯑꯃꯥꯏꯕꯒꯤ ꯑꯋꯥꯃꯟ ꯄꯤꯅꯕ ꯁꯦꯜꯗꯣ ꯂꯣꯏꯁꯤꯜꯂꯛꯀꯅꯨꯀꯣ ꯏꯕꯨꯡꯉꯣ ꯍꯣꯏꯗ ꯐꯔꯦ ꯆꯠꯂꯣ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯅꯪꯅ ꯈꯔ ꯊꯣꯡꯉꯨꯀꯣ ꯏꯃꯥ ꯏꯁꯥꯁꯦ ꯌꯥꯝ ꯉꯝꯗ꯭ꯔꯦ ꯉꯁꯥꯏ ꯑꯌꯨꯛ ꯅꯄꯥꯕꯨꯡꯅ ꯊꯣꯡꯕꯗꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ ꯑꯗꯨꯅ ꯅꯪ ꯊꯣꯡꯉꯨꯀꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯑꯇꯥꯡꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗꯒꯤ ꯂꯧꯔꯛꯄ ꯁꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯌꯨ ꯊꯛꯐꯝꯗ ꯆꯪꯗꯨꯅ ꯌꯨ ꯊꯛꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ
ꯊꯦꯡꯂꯐꯥꯎ ꯃꯁꯥꯅ ꯍꯜꯂꯛꯇꯕꯗꯨꯗ ꯃꯗꯨꯝ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯁꯦꯜ ꯂꯣꯏꯅ ꯄꯨꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦꯅꯦ ꯇꯥꯟꯖꯥꯗꯨ ꯁꯥꯖꯧꯁꯨ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯄꯤꯈꯣꯕ ꯁꯦꯜꯗꯨ ꯅꯆꯥꯅꯨꯄꯥꯗꯨꯗ ꯁꯣꯏꯗ꯭ꯔꯦ ꯂꯥꯛꯑꯅꯤꯕ ꯁꯣꯏꯗ꯭ꯔꯦ ꯅꯆꯥꯅꯨꯄꯥꯗꯨ ꯑꯃꯥꯏꯕ ꯄꯨꯔꯒ ꯏꯌꯨ ꯌꯣꯟꯐꯝꯗ ꯂꯩꯔꯝꯕꯅꯤ ꯑꯩꯉꯣꯟꯗ ꯄꯤꯔꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯗꯕꯗꯒꯤ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯣꯏꯗ ꯆꯥꯔꯨꯅꯨ ꯅꯊꯤꯕꯣꯡꯒꯝꯇ ꯑꯁꯤ ꯍꯥꯏꯅ ꯁꯥꯖꯧ ꯁꯥꯎꯅ ꯊꯣꯛꯈꯤ ꯂꯩꯕꯥꯛ ꯂꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯂꯝꯃꯤ ꯍꯦꯂꯥꯏ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯀꯩꯗꯧꯕꯒꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯅꯆꯥꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯅꯆꯥ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯑꯩꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤꯅꯣ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯁꯨꯛ ꯐꯠꯇꯕ ꯏꯆꯥ ꯏꯋꯥ ꯐꯪꯍꯟꯕꯤꯔꯤꯕꯁꯤꯕꯨ ꯑꯩ ꯋꯥꯔꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯑꯁꯤ ꯍꯥꯏꯅ ꯄꯦꯟꯗꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯦꯡꯂꯐꯥꯎ ꯂꯩꯕꯥꯛꯂꯩꯒꯤ ꯃꯈꯣꯜ ꯃꯋꯥ ꯇꯥꯗꯕꯗꯨꯗ ꯁꯥꯖꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯀꯥꯡꯈꯟ ꯃꯃꯥꯏ ꯑꯗꯨꯗ ꯍꯥꯏꯗꯣꯛꯇꯨꯅ ꯍꯩ ꯂꯩꯕꯥꯛꯂꯩ ꯑꯁꯤ ꯍꯥꯏꯅ ꯂꯩꯕꯥꯛꯂꯩꯒꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯗ ꯂꯩꯕꯥꯛꯂꯩ ꯃꯁꯥꯗꯨ ꯐꯠꯇ꯭ꯔꯥꯛ ꯇꯥꯔꯛꯂꯝꯃꯤ ꯂꯩꯕꯥꯛꯂꯩ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯨ ꯃꯥꯅ ꯂꯩꯕꯥꯛꯂꯩ ꯃꯥꯕꯨ ꯂꯧꯁꯤꯟꯈ꯭ꯔꯕ ꯑꯣꯏꯔꯦ ꯂꯩꯕꯥꯛꯂꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯁꯥꯖꯧ ꯃꯅꯤꯡ ꯍꯪꯍꯟꯍꯜꯂꯤ ꯑꯍꯤꯡ ꯁꯨꯞꯄ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ ꯌꯨ ꯌꯣꯟꯐꯝꯗ ꯌꯥꯔꯦꯛꯂꯨꯕ ꯇꯥꯡꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯔꯛꯂꯝꯃꯤ ꯏꯃꯥ ꯕꯥꯕꯥ ꯏꯃꯥꯁꯤ ꯀꯩꯗꯧꯔꯒꯦ ꯅꯃꯥꯁꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯇꯥꯡꯕ ꯀꯥꯟꯅꯗꯦ ꯃꯤ ꯈꯔ ꯀꯧꯔꯨꯁꯨ ꯅꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯑꯁꯨꯝꯅ ꯁꯥꯖꯧ ꯑꯃꯗꯤ ꯑꯇꯥꯡꯕ ꯑꯅꯤꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯃꯤ ꯈꯔ ꯇꯧꯗꯨꯅ ꯂꯩꯕꯥꯛꯂꯩꯕꯨ ꯂꯩꯔꯣꯜ ꯆꯪꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯂꯩꯕꯥꯛꯂꯩꯒꯤ ꯂꯥꯟꯅ ꯊꯧꯔꯝꯁꯨ ꯂꯣꯏꯈꯤꯔꯝꯃꯤ ꯑꯇꯥꯡꯕ ꯑꯃꯗꯤ ꯁꯥꯖꯧ ꯂꯩꯕꯥꯛꯂꯩꯅ ꯁꯤꯈ꯭ꯔꯕꯁꯨ ꯀꯌꯥ ꯑꯋꯥꯕ ꯐꯥꯎꯔꯝꯗꯦ ꯑꯣꯏꯅꯗꯨꯝ ꯂꯩꯕꯥꯛꯂꯩꯒꯤ ꯂꯥꯟꯅ ꯊꯧꯔꯝꯗ ꯐꯪꯕ ꯄꯣꯠꯌꯦꯡꯁꯤꯡ ꯑꯗꯨ ꯃꯄꯥ ꯃꯆꯥ ꯌꯦꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯖꯧꯅ ꯏꯃꯨꯡꯒꯁꯦ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ ꯇꯧꯔꯤꯁꯦ ꯍꯩ ꯑꯇꯥꯡꯕ ꯅꯪꯕꯨ ꯏꯃꯨꯡꯒꯁꯦ ꯈꯔ ꯂꯣꯏꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯉꯝꯗ꯭ꯔꯦ ꯄꯥꯕꯅ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨ ꯄꯥꯕ ꯑꯌꯨꯛꯀꯤ ꯆꯥꯛꯇꯤ ꯄꯥꯕꯅ ꯊꯣꯡꯒꯗꯧꯅꯤꯀꯣ ꯉꯝꯗ꯭ꯔꯦ ꯑꯩ ꯅꯪ ꯊꯣꯡꯕ ꯇꯜꯂꯒ ꯆꯥꯔꯨꯅꯨ ꯑꯩꯗꯤ ꯀꯩꯊꯦꯜꯗ ꯆꯥꯔꯨꯔꯅꯤ ꯇꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯥꯔꯨꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯥꯖꯧ ꯇꯥꯊꯣꯠꯂꯩꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛꯇꯤ ꯅꯆꯦꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯪꯕꯨ ꯑꯩ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒꯦ ꯈꯜꯂꯤ ꯀꯩꯗꯧꯔꯨꯅꯤ ꯁꯨꯃꯥꯏꯅ ꯂꯣꯟꯅ ꯎꯅꯔꯒ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯐꯣꯡꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ ꯇꯥꯛꯂꯒꯦ ꯍꯩꯃ ꯑꯩꯕꯨ ꯍꯅꯨꯊꯪꯁꯤꯗ ꯃꯧ ꯑꯅꯧꯕꯤ ꯑꯃ ꯑꯣꯏꯕ ꯇꯥꯔꯤꯕ꯭ꯔꯣ ꯃꯥꯏꯗ ꯏꯀꯥꯏꯕꯅ ꯁꯤꯔꯅꯤꯗ ꯑꯩꯗꯤ ꯏꯔꯥ ꯑꯗꯨꯒꯤꯕꯨ ꯀꯔꯤ ꯏꯀꯥꯏꯗꯣꯏꯅꯣ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯅꯪ ꯑꯩꯈꯣꯏꯗ ꯆꯠꯁꯦ ꯍꯥꯏꯔꯤꯅꯣ ꯃꯇꯝ ꯈꯔ ꯉꯥꯏꯈꯣꯗ ꯍꯅꯨꯕ ꯌꯨꯝꯗ ꯏꯆꯥ ꯏꯁꯨꯁꯤꯡꯒ ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯒꯦ ꯌꯥꯝ ꯉꯥꯏꯉꯝꯗꯕ ꯇꯧꯔꯅꯨ ꯏꯆꯦ ꯁꯤꯈꯤꯕꯗꯣ ꯊꯥ ꯐꯥꯎ ꯐꯥꯗ꯭ꯔꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯒꯤꯗꯤ ꯈꯪꯗꯦ ꯇꯥꯊꯣꯠꯂꯩ ꯑꯩꯗꯤ ꯅꯪꯅ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗꯒ ꯆꯥꯛꯀ ꯊꯣꯡꯕꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯂꯦꯕꯣ ꯍꯩꯃ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯗ ꯇꯥꯗ ꯅꯪꯒꯤ ꯋꯥꯐꯝꯁꯦ ꯑꯗꯣ ꯇꯥꯗ ꯁꯦꯜꯒ ꯂꯩꯖꯕꯔꯣ ꯈꯤꯇ ꯄꯤꯌꯨꯗꯅ ꯁꯦꯜ ꯀꯌꯥꯝ ꯄꯤꯌꯨ ꯍꯥꯏꯔꯤꯅꯣꯅꯦ ꯅꯪꯅ ꯄꯥꯝꯕ ꯁꯦꯜꯗꯣ ꯀꯌꯥꯅꯣ ꯍꯥꯏꯔꯣ ꯑꯁꯤ ꯍꯥꯏꯅ ꯁꯥꯖꯧ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯈꯤꯕꯒꯤ ꯄꯣꯠꯌꯦꯡ ꯐꯪꯕꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯁꯥꯗꯨꯅ ꯇꯥꯊꯣꯠꯂꯩꯗ ꯁꯦꯜꯒ ꯄꯤꯔꯝꯃꯤ ꯁꯣꯝꯗꯁꯨ ꯑꯇꯥꯡꯕ ꯃꯇꯥꯎ ꯈꯔꯒ ꯄꯨꯟꯗꯨꯅ ꯃꯃꯥꯡꯒꯤ ꯂꯥꯟꯅ ꯊꯧꯔꯝꯗ ꯐꯪꯕ ꯁꯦꯜ ꯑꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯁꯥ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯥꯖꯧ ꯑꯃꯗꯤ ꯑꯇꯥꯡꯕꯗꯤ ꯊꯕꯛ ꯁꯨꯗꯅ ꯑꯗꯨꯃꯛ ꯉꯥꯎꯊꯣꯛꯇꯨꯅ ꯂꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯂꯩꯒꯤ ꯂꯥꯟꯅ ꯊꯧꯔꯝꯒꯤ ꯄꯣꯠꯌꯦꯡ ꯑꯗꯨꯁꯨ ꯂꯣꯏꯔꯛꯂꯝꯃꯤ ꯑꯗꯨꯅ ꯁꯨꯅꯤꯡꯗꯕ ꯃꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯤ ꯁꯦꯜ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯑꯗꯨꯃꯛ ꯈꯠꯅꯔꯝꯃꯤ ꯉꯁꯤꯁꯨ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯥꯎꯅꯔꯤ ꯅꯍꯥꯟ ꯅꯪꯅ ꯊꯕꯛ ꯁꯨꯗꯅ ꯍꯅꯨꯕ ꯑꯩꯅ ꯁꯨꯔꯒ ꯊꯥꯛꯀꯗ꯭ꯔꯣ ꯍꯥ ꯄꯥꯕꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯏ ꯀꯩꯅꯣ ꯍꯅꯨꯊꯪꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯅꯆꯥꯏꯁꯦ ꯐꯖꯅ ꯅꯥꯀꯣꯟꯕꯤꯕ ꯌꯥꯏꯅ ꯏꯃꯥꯒꯤ ꯄꯣꯠꯌꯦꯡꯁꯨ ꯄꯥꯕꯅ ꯍꯦꯟꯅ ꯂꯧꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤ ꯍꯦ ꯑꯗꯨꯗꯤ ꯍꯥꯏ ꯅꯪꯅ ꯍꯦꯟꯅ ꯂꯧꯈꯩ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯁꯤꯟꯅꯔꯛꯀꯅꯨ ꯀꯥꯟꯅꯗꯦ ꯄꯥꯕꯅ ꯂꯣꯠꯁꯤꯜꯂꯤꯕ ꯁꯦꯜꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯑꯣ ꯀꯩꯀꯥꯟꯗꯒꯤ ꯅꯪꯒꯤ ꯍꯅꯨꯕꯤ ꯇꯥꯊꯣꯠꯂꯩꯗꯨ ꯄꯤꯔꯒ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯦ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯐꯖꯅ ꯉꯥꯡꯉꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯃꯥꯇꯣꯟ ꯑꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯀꯥꯟꯅꯗꯦ ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯉꯥꯡꯂꯒ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯆꯠꯂꯣ ꯀꯔꯤ ꯊꯕꯛ ꯁꯨꯕ ꯌꯥꯕꯒꯤ ꯊꯤꯔꯒ ꯁꯨꯔꯨꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯆꯔꯥꯒ ꯑꯝꯇ ꯂꯩꯇꯦ ꯅꯃꯥꯒꯤ ꯐꯤ ꯐꯅꯦꯛꯁꯨ ꯅꯪꯅ ꯍꯨꯔꯥꯟꯗꯅ ꯌꯣꯟꯊꯣꯛꯂꯒ ꯌꯨ ꯊꯛꯇꯣꯛꯄꯗ ꯑꯝꯇ ꯂꯩꯇ꯭ꯔꯦꯗꯅ ꯃꯗꯨ ꯌꯣꯟꯊꯣꯛꯂꯒ ꯆꯦꯡ ꯋꯥꯏꯒꯦ ꯇꯧꯕꯕꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩ ꯈꯛꯇꯅ ꯄꯥꯕꯗꯤ ꯍꯨꯔꯥꯟꯗꯕꯒꯤ ꯃꯑꯣꯡꯗ
ꯑꯁꯤ ꯍꯥꯏꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯃꯔꯩ ꯇꯧꯅꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯇꯥꯡꯕ ꯌꯨ ꯊꯛꯆꯤꯜꯂꯒ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯄ ꯃꯤꯗ ꯈꯠꯅꯕ ꯍꯧꯔꯨꯕꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯥꯗꯨꯅ ꯐꯨꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯇꯥꯡꯕ ꯃꯆꯥꯗꯨ ꯃꯤꯅ ꯐꯨꯔꯛꯄꯒꯤ ꯆꯩꯅꯥꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ ꯐꯃꯨꯡꯗ ꯎꯇꯨꯞ ꯇꯥꯕꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯌꯣ ꯑꯁ ꯏꯁꯥꯁꯦ ꯑꯣꯟꯕ ꯐꯥꯎ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯗꯨꯕꯨ ꯀꯩꯊꯦꯜ ꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂꯥ ꯏꯃꯥ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯑꯇꯥꯡꯕ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯃꯥ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯂꯨꯔꯦ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯕꯥꯛꯂꯩ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯇꯥꯡꯕ ꯃꯃꯥꯕꯨ ꯀꯧꯈꯩ ꯀꯧꯊꯣꯛꯂꯨꯔꯒ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯏꯃꯥꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯀꯣ ꯑꯁꯤ ꯍꯥꯏꯅ ꯑꯇꯥꯡꯕ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯃꯥ ꯉꯁꯤꯗꯤ ꯅꯆꯥꯁꯦ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ ꯏꯃꯥ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯅꯆꯥꯅ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯈꯪꯗꯨꯅ ꯂꯩꯔꯤꯕꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯥ ꯀꯩꯗꯧꯔꯤ ꯍꯥꯏꯅ ꯌꯦꯡꯕꯤꯔꯝꯒꯅꯤꯀꯣ ꯏꯃꯥ ꯅꯪꯅ ꯇꯥꯏꯕꯪ ꯄꯥꯜꯂꯁꯤꯗꯤ ꯍꯤꯡꯂꯤꯉꯩ ꯍꯥꯏꯕ ꯏꯟꯗ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯅꯆꯥꯏꯅ ꯏꯃꯥ ꯅꯪꯕꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ ꯇꯥꯏꯕꯪꯗ ꯑꯅꯤ ꯁꯨꯅ ꯐꯪꯂꯔꯣꯏꯗꯕ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯅꯆꯥꯁꯦ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯦ ꯏꯃꯥ ꯅꯆꯥꯅ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯍꯪꯒꯠꯇꯨꯅ ꯆꯠꯄ ꯌꯥꯔꯝꯂꯕꯗꯤ ꯑꯃꯨꯛ ꯍꯪꯒꯠꯇꯨꯅ ꯆꯠꯂꯒ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯑꯃ ꯑꯣꯏꯗꯨꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯖꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯂꯔꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯦꯟꯈ꯭ꯔꯦ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯇꯥꯡꯕꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯃꯗꯨꯝ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯖꯧ ꯑꯃꯗꯤ ꯇꯥꯊꯣꯠ ꯂꯩꯅ ꯎꯅꯔꯤꯉꯩꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯐꯥꯗꯨꯅ ꯑꯅꯤꯗꯨꯕꯨ ꯋꯥꯔꯛꯂꯝꯃꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯉꯝꯈ꯭ꯔꯦ ꯍꯅꯨꯊꯪꯁꯤꯗ ꯀꯔꯤ ꯊꯣꯏꯅ ꯇꯧꯖ ꯁꯥꯔꯤꯕꯅꯣ ꯈꯪꯗꯦ ꯃꯃꯥꯏꯁꯤꯡꯁꯦ ꯏꯀꯥꯏꯕ ꯀꯌꯥꯅ ꯈꯪꯗ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯍꯅꯨꯊꯪꯁꯤꯗ ꯏꯔꯥꯡꯒ ꯇꯧꯔꯗꯅ ꯑꯍꯜ ꯑꯃꯅꯕꯨ ꯍꯩ ꯁꯥꯖꯧ ꯅꯪꯕꯨ ꯅꯨꯄꯤ ꯂꯩꯈꯤꯗꯕꯁꯨ ꯆꯍꯤ ꯐꯥꯗ꯭ꯔꯤ ꯆꯍꯤꯗꯤ ꯂꯥꯏꯔꯗꯅ ꯊꯥ ꯐꯥꯎ ꯐꯥꯔꯝꯈꯤꯔꯣꯏ ꯑꯗꯨ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥ ꯅꯨꯄꯤ ꯑꯃꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨꯅꯤ ꯃꯁꯨ ꯐꯪꯂꯕꯤ ꯃꯥꯅ ꯅꯨꯄꯥꯒ ꯀꯣꯏꯔꯗꯅ ꯅꯍꯥꯟꯈꯩ ꯅꯈꯣꯏꯅꯤꯁꯦ ꯑꯃꯨꯛꯇꯪ ꯐꯥꯔꯒ ꯋꯥꯔꯛꯀꯦꯅ ꯇꯟꯖꯥ ꯆꯥꯕ ꯉꯥꯏꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯤ ꯁꯨꯔꯦꯗꯅ ꯅꯈꯣꯏꯅꯤ ꯑꯍꯜ ꯑꯗꯨꯝ ꯑꯣꯏꯔꯒ ꯅꯃꯥꯏꯁꯤꯡꯗꯣ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥ ꯀꯥꯟꯅꯗꯦ ꯃꯌꯥꯝ ꯃꯁꯤꯒꯤ ꯍꯅꯨꯊꯪꯗ ꯏꯔꯥꯡ ꯇꯧꯕ ꯍꯅꯨꯕꯒ ꯍꯅꯨꯕꯤꯒꯁꯦ ꯃꯤꯌꯥꯝꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯔꯒ ꯀꯩꯅꯥꯀꯁꯤ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯏ ꯍꯧꯖꯤꯛꯃꯛ ꯀꯩꯅꯥꯀꯁꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯊꯣꯠꯂꯩꯒꯤ ꯃꯆꯥ ꯃꯃꯧꯁꯨ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯇꯥꯊꯣꯠꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯈ꯭ꯋꯥꯏꯈꯤꯕꯤꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯃꯌꯥꯝꯅ ꯆꯥꯟꯕꯤꯗꯨꯅ ꯑꯃꯨꯛꯇꯗꯤ ꯀꯩꯅꯥ ꯀꯠꯄꯒꯤ ꯋꯥꯔꯦꯞ ꯑꯗꯣ ꯍꯟꯗꯣꯛꯄꯤꯌꯨ ꯍꯣꯏ ꯑꯩꯒꯤ ꯏꯃꯥꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ ꯑꯗꯨꯕꯨ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯌꯦꯡꯕꯤꯗꯨꯅ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯆꯥ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯑꯁꯤ ꯍꯥꯏꯅ ꯇꯥꯊꯣꯠꯂꯩꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯖꯕꯗꯒꯤ ꯇꯥꯊꯣꯠꯂꯩ ꯑꯃꯗꯤ ꯁꯥꯖꯧ ꯀꯩꯅꯥ ꯀꯠꯄꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯣꯛꯈꯤꯔꯝꯃꯤ ꯇꯥꯊꯣꯠꯂꯩꯕꯨ ꯃꯆꯥ ꯃꯃꯧꯁꯤꯡꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯥꯖꯧꯗꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯅꯨꯄꯤ ꯑꯍꯜ ꯑꯃꯅ ꯍꯩ ꯁꯥꯖꯧ ꯅꯪ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅꯦ ꯋꯥꯈꯜ ꯇꯥꯎ ꯑꯗꯨꯉꯩ ꯅꯪꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯅꯨꯄꯤ ꯄꯪꯀꯣꯏꯗ ꯀꯣꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯧꯔꯅꯣ ꯈꯔꯁꯨ ꯂꯦꯝꯅ ꯂꯩꯌꯨ ꯌꯦꯡꯉꯣ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯂꯩꯈꯤꯗꯕ ꯊꯥ ꯐꯥꯎ ꯐꯥꯗ꯭ꯔꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯆꯥ ꯅꯨꯄꯥ ꯐꯪꯉꯤ ꯉꯔꯥꯡꯇ ꯌꯨ ꯊꯛꯆꯤꯜꯂꯒ ꯀꯔꯟ ꯇꯥꯔꯝꯕꯒꯤ ꯃꯤꯌꯥꯝꯅ ꯋꯥꯔꯛꯈꯤꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯉꯁꯤꯅ ꯅꯪꯅ ꯑꯃꯨꯛ ꯍꯅꯨꯊꯪꯗ ꯅꯨꯄꯤ ꯀꯣꯏꯗꯅ ꯅꯨꯄꯤ ꯎꯅꯔꯝꯕꯒꯤ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯐꯥꯔꯦ ꯅꯠꯇꯦ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯅ ꯑꯁꯨꯛ ꯌꯥꯝ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯇꯧꯁꯤꯡꯁꯦ ꯎꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯏꯅꯥꯎ ꯂꯩꯕꯥꯛ ꯂꯩꯗꯣ ꯉꯟꯇꯥꯅ ꯁꯤꯖꯈꯤꯕꯗꯨꯅ ꯐꯔꯦ ꯅꯨꯄꯤ ꯑꯃꯅ ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯏꯆꯦ ꯂꯩꯕꯥꯛ ꯂꯩꯒꯤ ꯂꯥꯟꯅ ꯊꯝꯒꯤ ꯄꯣꯠꯌꯦꯡ ꯐꯪꯕꯗꯨꯅ ꯁꯦꯜ ꯄꯥꯏꯕꯒ ꯁꯥꯔꯗꯅ ꯋꯥꯖꯥꯕꯨ ꯌꯥꯝ ꯉꯥꯡꯉꯦ ꯍꯥꯏꯅꯦ ꯅꯨꯄꯤ ꯑꯃꯅ ꯍꯣ ꯑꯗꯨꯅꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯋꯥꯕꯤꯕ ꯃꯤ ꯅꯠꯇꯦ ꯑꯣꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯥꯟꯅ ꯊꯧꯔꯝꯒꯤ ꯄꯣꯠꯌꯦꯡꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯝꯕ ꯃꯤꯅꯤ ꯁꯤꯒꯨꯝꯕ ꯃꯤꯁꯤꯗꯤ ꯀꯔꯤꯒꯕꯨ ꯆꯥꯡꯗꯝꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯠꯇꯕ ꯃꯍꯤꯛ ꯃꯈꯜ ꯑꯃꯅꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯏꯃꯥꯕꯨꯛ ꯂꯩꯕꯥꯛ ꯂꯩꯗꯣ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯌꯥꯝ ꯋꯥꯖꯈꯤꯕꯅꯤ ꯕꯥꯖꯤ ꯁꯥꯖꯧꯒ ꯏꯅꯥꯎ ꯑꯇꯥꯡꯕꯒꯤ ꯈꯟꯕꯗ ꯑꯗꯨꯕꯨꯅꯦ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯤꯗꯤ ꯂꯣꯏꯔꯦ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯀꯥꯟꯅꯗꯦ ꯏꯃꯥꯕꯨꯛ ꯂꯩꯕꯥꯛ ꯂꯩꯅ ꯑꯗꯨꯛ ꯀꯟꯅ ꯅꯥꯗꯨ ꯂꯩꯈꯤꯕꯗꯣ ꯅꯣꯡꯃꯇ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯕꯤꯈꯤꯗꯕꯅꯤ ꯏꯃꯥꯕꯨꯛꯅ ꯃꯁꯥ ꯉꯝꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗꯣ ꯌꯦꯡꯕ ꯉꯝꯗꯗꯅ ꯑꯩꯅ ꯃꯇꯦꯡ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯅꯤ
ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯣꯏꯒꯤ ꯊꯣꯛꯄ ꯋꯥ ꯉꯥꯡꯅꯔꯤ꯫ ꯑꯍꯜ ꯈꯔ ꯑꯣꯏꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯩ ꯁꯥꯖꯧ, ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯏꯀꯥꯏꯕ ꯈꯪꯉꯨꯀꯣ꯫ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯏꯀꯥꯏꯕ ꯈꯪꯗ꯭ꯔ ꯃꯤꯗꯨꯗꯤꯅꯦ ꯃꯤ ꯅꯠꯇ꯭ꯔꯦꯀꯣ꯫ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯂꯦ? ꯅꯃꯪꯅ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂ ꯃꯇꯝꯁꯤꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧ." ꯁꯥꯖꯧꯗꯨ ꯅꯨꯄꯤꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯁꯥꯖꯧ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯄ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯥꯖꯧꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯥꯖꯧ ꯇꯞꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯖꯕꯅꯤ꯫ ꯑꯩꯅ ꯍꯅꯨꯊꯪꯗ ꯏꯔꯥꯡ ꯇꯧꯔꯨꯕꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯣꯛꯄ ꯏꯀꯥꯏꯕ ꯅꯪꯕꯅꯤ꯫ ꯃꯤꯅ ꯍꯥꯏꯕ ꯆꯨꯝꯃꯤ, ꯑꯩꯗꯤ ꯐꯠꯇꯕ ꯃꯤꯅꯤ꯫ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯋꯥꯕꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯂꯥꯟꯅ ꯊꯧꯔꯛꯀꯤ ꯄꯣꯠꯌꯦꯡ ꯑꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯝꯕ ꯃꯇꯤꯛ ꯆꯥꯗꯕ ꯃꯄꯨꯔꯣꯏꯕꯅꯤ ꯑꯩꯗꯤ꯫ ꯂꯩꯕꯥꯛ ꯂꯩ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯐꯠꯇ꯭ꯔꯕ ꯑꯩꯅ ꯅꯪꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯃꯥꯡꯍꯟꯕꯤꯈꯤꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯕꯨ ꯑꯩꯅ ꯇꯥꯊꯤ ꯇꯣꯏꯅ ꯇꯧꯕꯤꯈꯤꯕꯅꯤ꯫ ꯏꯆꯤꯜꯁꯤꯅ ꯅꯪꯕꯨ ꯊꯤꯅ ꯊꯤꯅ ꯆꯩꯕꯤꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯄꯦꯟꯗꯅ ꯀꯞꯂꯤ ꯑꯇꯥꯡꯕꯁꯨ ꯃꯈꯣꯡꯗꯨ ꯁꯦꯛ ꯁꯦꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯕꯥꯕꯥ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯇꯥꯡꯕ, ꯉꯁꯤꯗꯤ ꯅꯄꯥ ꯑꯩꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯕꯥꯕꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯕ ꯅꯠꯇꯅ ꯅꯁꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯋꯥꯖꯔꯛꯂꯕꯤ ꯏꯃꯥꯁꯨ ꯃꯆꯥꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯕꯥꯕꯥ ꯅꯪꯇꯃꯛ ꯉꯥꯏꯔꯦ꯫ ꯏꯄꯥꯒꯤ ꯑꯇꯥꯡꯕ, ꯅꯄꯥ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯅꯤ꯫ ꯑꯩꯕꯨ ꯐꯠꯇꯕ ꯑꯅꯤꯁꯨꯅ ꯂꯩꯔꯝꯂꯣꯏ꯫ ꯅꯃꯥꯒꯤ ꯊꯋꯥꯏꯅ ꯅꯄꯥ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯄꯥꯕ ꯈꯛꯇ ꯅꯠꯇꯦ, ꯏꯃꯥꯒꯤ ꯊꯋꯥꯏꯅ ꯃꯆꯥ ꯑꯩꯕꯨꯁꯨ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯃꯥꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯐꯠꯇꯕ ꯃꯆꯥꯗꯤ ꯑꯩꯗꯤ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇꯗ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯃꯨꯡꯒꯤ ꯄꯣꯠꯂꯨꯝ ꯄꯨꯕꯗ ꯋꯥꯖꯔꯛꯂꯕꯤ ꯅꯃꯥꯗꯣ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯑꯩꯅ ꯇꯥꯊꯤ ꯆꯩꯕꯤꯈꯤꯕꯅꯤ꯫ ꯅꯃꯥꯗꯣ ꯃꯆꯤꯟ ꯊꯣꯛꯅ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ, ꯁꯣꯏꯗꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯑꯗꯨ ꯀꯟꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯗꯅ ꯅꯥꯗꯨꯅ ꯂꯩꯈꯤꯕꯗꯣ ꯑꯩꯅ ꯇꯥꯠ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯕꯤꯈꯤꯕꯅꯤ꯫ ꯑꯩ ꯈꯜꯂꯨꯔꯒ ꯅꯤꯡꯉꯝꯗꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯂꯩꯕꯥꯛ ꯂꯩ, ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯏꯔꯥꯟ ꯑꯃ ꯅꯐꯝꯗ ꯂꯪꯖꯈ꯭ꯔꯦ꯫ ꯑꯩ ꯂꯥꯜꯂꯤ ꯂꯩꯕꯥꯛ ꯂꯩ, ꯑꯩ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯕꯥꯕꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤꯁꯨ ꯋꯥꯈꯜ ꯇꯥꯔꯁꯤ꯫ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯄꯥꯝꯖꯔꯝꯕ ꯑꯐꯕ ꯃꯆꯥ, ꯑꯐꯕ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯌꯨ ꯊꯛꯂꯔꯣꯏ꯫ ꯄꯥꯕꯁꯨ ꯌꯨ ꯊꯛꯇꯨꯅ ꯅꯨꯄꯤ ꯀꯣꯏꯕꯗꯣ ꯇꯣꯛꯄꯤꯔꯣ꯫ ꯑꯃꯨꯛꯇꯪꯗꯤ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯄꯥꯝꯖꯔꯝꯕ ꯑꯐꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯅꯕ ꯇꯧꯁꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯂꯩ, ꯉꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯔꯣꯏ꯫ ꯑꯗꯨꯕꯨꯅꯤ ꯂꯩꯕꯥꯛ ꯂꯩ, ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯀꯥꯟꯁꯤꯗ ꯅꯪꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯇꯥꯡꯕ ꯑꯃꯗꯤ ꯁꯥꯖꯧꯁꯨ ꯋꯥꯈꯜ ꯇꯥꯕ ꯃꯤ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯕꯥꯛ ꯂꯩꯗ ꯂꯪꯖꯈꯤꯕ ꯃꯔꯥꯜꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯈꯤꯔꯝꯃꯤ꯫